Sel tingdana thawak khankiba miyoi marfuga marina Minister Khemchand bu ikai khumnaba utkre. Sel yamna tinglaga thawak Changani Haibagi Wakhal Thadokpa Houbiro Khemchand. Manipur da ahan boina Rural Development and Panchayati Raj RD na PR gi tongan basta marfuga mari laubada. Sel amata tingdana athuba atenba matamda. Exam haidokiba du da yauraba miyoi sing adu. Ngarang RD na PR Minister Yamna Khemchand gi singjama Yamna laikai da leiba. Yumda laktuna ikai khumnaba utkre. Amade yaifa thokjal nijakre. Ngarang ayuk pung taraga minute kunthra tabada nauna thawak da khalabam yoi marfuga mari adu laktuna Minister Y Khemchand da lengyan fi yan biduna amade buke khudol tamduna ikai khumnaba utke. Makata na department adu gi additional chief secretary MH Khan amade joint secretary Robin dasu lengyan fi amade buke khudol tamduna ikai khumnaba utke. Nauna thawak khalaba chingakam Robin Singana wapam kaya thamladuna hai Manipur da government ki thawak ama tawbada sel yamna tingnaram badu dage anauba mawongda yamna thajadana haugalakliba generation asida sel amata tinghandana political influence lehendana thawak khalakpa ase asuki matik nungaiba phawe mahi tamduna sahi kaya wana wana zarakiba du handak sahi sida ikhang khangawdana sahi landana Manipur lengang na pangthokpa Good Governance Day numit 2022 December 15 da 2022 gi January 5 da lawkhiba exam ge result lauthokpirakhe Thajadana thawak khanba du da yaurakhe ngasi government ki employee ama oirabani khanbada nungaiba phongdokjabane asigumba laingak asigi anouba khongthang asigi damak Manipur gi chief minister N Biren amade Minister Y Khemchand bu ngamkhai leitana thagatle asigumba awonba sida saruk yajage haina ngasi punna laktuna minister dagi thawjal nijabani haina su makha takhe nupi macha candidate amana su wafam kaya thamladuna haukiba matam kaya da asigumba exam kaya thakre sel supi de adubu amata khanbirakpa laikhide handaksu sel amata tingdana exam thabane adubu yamna thajadana exam haidorakpa aduda yaurakhe CM Biren amadi Minister Khemchand na chumba tawre haibage thajaba chapchana leire mayamsu thajanari bani haikhe Manipur corruption gi achauba chanabi ama leire haina miyamna ngangna duna lakhiba adu kokpa hore haina lawwe haugalakliba nahasing ge tunggi asa amadi ure haina lawwe haugalakliba nahasing honabada lepigano isabu farabade Merit pu leirabadi maipa I haibadu oire haina nungaiba phongdokhe Minister Y Khemchand na hai isasing asina harauna lakpadagi mahak masana su share tawba oina ahanbada CM bu thagatkhe CM na DP amadi finance paibani na mahak na yadraga de yaroi dawribane CM na khudakta haidoksi haibada yarakhibani haikhe chahi ani school amada mahiroi amadagi hena leiramdaba thengnare Maharashtra gi manung chanba Ganeshpur village da leiba school amada haukiba chahi ani rom asida Subnatagi mahiroi amadagi hena leiramdaba thengnare haina report sing na phongdorokle report sing asigi matungin na Wasim district ke manung chanba Ganeshpur village da miyoi chamaga yankhai rom lai hairiba mafam asida government school ama sulai adubu school asida haukiba chahi ani rom asida mahiroi ama khaktamak leiramkhibani haire hiram asiga mari leinana Jila Parishad Primary School asida oja oiba Kishore Mankar na phongdokibada school asida mahak na haukiba chahi ani rom ase takpi tambiduna lakle adubu school asida subnatagi mahiroi ama khaktamak lai aduga ojasu matomta nei ayuk pung taraga minute kunthra dage numit jungba pung taraga ni thoi phawba school gi oina laijari bachana kanglon sing khudamoina national anthem mahiroi aduda saghalle amadi class changnai na sathai haire aroi bada tabiri bapum namak pu thagachare